Chief Minister na Jenims ta phamung chama leiba ICU amadi Accident Trauma Center ngasi sangakhre. Doctor sing na section na layang bidabadagi misi mina thoklabadi license kakpa mapunsi chupa mayumda phauba layang handana ba ek ama laingak na semlagani Chief Minister. Hospital da ana layang gi thabak toriba Dr. Singh na mathau masak khangdana ningthi na ana layang bidabadagi karigumba ana ba miyoi siba yaurabadi hospital amadi mari lenaba Dr. Singh gi license kaktuna mapunsi chupa masagi mayumda phauba ana layang bi thabak chathaba yadana ba ek ama laingak na semlagani haina Chief Minister N Biren na phongdokre. Wafam asing asi Jenims Hospital da nauna hangdokhiba ICU amadi accident trauma gi phamung chama laigadaba center ama sangabagi thauramga mari leinana wangang bada Chief Minister N Biren na phongdokhibane. Mahakna makata na hai hospital ama run toriba miyoi sing amadi ana layang bagi thabak toriba Dr. Singh na makoina tawgadaba ana layang gi mathau adu ningthina tawdana layang liba ana badubu silinglaga sijau haina hundoktuna thamlabadi hospital linglubagi Dr. Lairubagi kari kana gane maduna hospital authority amadi Dr. Singh na masagi mathau masak khangna ana layang bagi thabak pangthokna ba hotnagadabane adubu Dr. Singh na ningthina layang bagi thabak sathariba ana ba kaya laikhidabasu yaukhidaba natte adu oirabasu Dr. Singh na ana layang bagi tawpham thokpa mathau adudi mapung phana pangthokadabane karigumba na basing na makoibu ningthina layang bidre haibagi matangda wakat laklabadi madu yangsinanaba laingaki maikaidagi committee ama sembaga loinana monitoring team amasu semle aduna laukhatpa yaba thabak chapchana laukhutkani haikhi masi Chief Minister na ICU center sangaki ba thauram asiga mari leinana Jenims ki nursing unaduna wari watai sakhi maduda Chief Minister na nursing da phongdokhibade karigumba hospital da problem ama thoktuna maduda nursing gi pendaba lakpa matamda Chief Minister masamakta direct phone tawraktuna khangalau problem adu solve tawba ngambagi thauna adu Chief Minister da lengdana lay adubu imung manung ama oibagi awat apade aikhoi imung manung oiriba singna punna yangsin minagadabane thengna minagadabane imung manung laimina bahaibase karigumba matamda wakhal tahaudabadagi khana chaina basu thoe imung manunggi oiba nungainadaba khana chaina bada mapan thokhandana ba hona haningi haikhi loinana hospital da duty leriba nursing na yamna section na anaba singi seba mapung phana tawgadabane lainga ki maiki dagisu nursing gi oina awat apa amata lahendana bahonagane hauzik mathok taba PPE na singba polam sing watana thamme maduna nursing kaidongai dasu pungning sonthaba tawganu laingak na nursing gi damak pambom tingna lepli haina su phongdokhi Chief Minister na makhata na Jenims ki Dr. Singh su unaduna wari watai sanabada Chief Minister na phongdokhibade hauzik aikhoina thengnariba COVID-19 gi lantheng ase isorna Dr. Singh gi damakta pirakpa khudol ne Dr. Singh na ana layang bagi thabak haithoi singthoiba kathokpa na mang thaduna ana layang gi thabak tawba adu miyam da uthoktuna seba tawbugi tanja adu isorna pirakpane maduna Dr. Singh na isorna pirakliba tanja ase khakmangaloidabane anaba singbu ningthina layang bigadabane Dr. Singh gi damakta laingak na pambom ting na lairi haibasu phongdokhi ngasigi thauram aduda advisor to CM Health Dr. S Ranjan MP Laisemba Sana Jauba MLA Susindro Principal Secretary Health Bumlumang Jenims ki Director Dr. Bimo mari lainaba Dr. Singh amadi official sing su saruk yakhe Imphal East ke kong bada phamung hompu laiba COVID Care Center ngasi Chief Minister na sangakhre angang phabada senaba miyoi matik chaba serak pigadabane pandam tha asigi taragi numidang wairamda nupi macha ama mangkhre haiduna imung manung amadi laikai miyam changduna koithi thinakhi mamai thangda social media da thagatuna nupi macha chahi taraga mathoi khakta ngairiba ama mangkhre haiduna miyam gi mateng nirakhi loina na matungda nagamapal kangjabi leraki sanglen mamangda leiba yum amada khamduna leiba bolero gari manungda leiramle haina pau phangkhi angang asi hek phangbaga police ta pau piduna thogdoksida senabani haiba miyoi ani lakhutkhi hauzik wahang pahong sathari yamna maru oiba wafam de lakholiba miyoi ani ase mapan gi miyoi ngaktani haina People's Action for National Democratic Movement pandam na thadorok pacherol amada khangalakle miyoi sing ase pokso eki makhada chenariba miyoi natraga maralaiba miyoi pumnamak matik chaba cherak pifam thoi hairi Churasanpur da driving license saramba miyoi ani phare Churasanpur District Police na driving license semduna yonbagi karbar tawba miyoi ani phagatpa ngamkhre Sawombung Bazarda curfew thugaiduna tholakpa miyoi chamarom faduna test tawkhre miyoi ahum positive oikhi ngasi ayok pung 12 dagi hauduna District Administration Imphal East
Imphal East District Police amasung CMO Imphal East ki midyang makada district asigi Sawumbung Gate Sawumbung Students Club ki community hall da curfew thugairaga lambi da lakpa miyoising faraga covid test tawkhre ngasigi curfew thugaibagi spot test tawkhiba aduda maikai adumgi Sawumbung covid task force covid-19 joint task force paurabi amasung pungdongbam covid task force ki volunteer singsu mateng pangkhi drive aduda sawrakna curfew thugairaga lakba tongan ba miyoi chamarom test tawkhi madugi manungda miyoi ahum positive oiba thengnakhi paurabi blasta makhong animak kakhraba Michael Konthojamna yekpa lai yonduna phanglakpa senphamna Dorendrogi ana layengda mateng pangkhre kumza 2007 gi December 13 ta paurabi lamkhaida thokiba laibak thiba bomb blast ki thokdok amada makhong animak kakhraba matung khutsem gi khong haptuna punsigi lantheng kayada awaba mayok naraklaba lamdam sigi layekpa Michael Konthojamna wakhal changna yekhiba college artwork nature 6 ngarang June 18 da mahaki Facebook account ta sell tawraba matungda madudogi phanglakpa lupa lising 13 ka samnga hauji COVID-19 positive oibadagi Rajmeti City gi ICU da layeng sathariba layekpa Dorendro Thodam gi ana layeng da mateng oina pangkhre Bisnupur district tawbuldagi Dorendro Thodam nare tawada layekpa Michael da mahaki ayekpa lay adu yolaga mateng tawragi haiba wakhalon namang tharaga sell tawkhibani haina Michael na phongdorokle Michael na mahaki Facebook ta upload tawduna sell tawrokpadu ubada miyoy kaya na Michael gi FB account gi inbox ta contact tawrakhi hairi Michael gi artwork adubu Laikhajit Laisram Koba Puksel Sauraba Nagamapal dagina Laibi Kibadagi Michael na Dorendro gi ana layengda mateng pangba ngamkhibane masigidamak Michael na Laikhajit Laisram busu tawbimal khangba ulagle loinana Michael Konthojamna layekpa Doren Thodam gi haksang gi phibam thuna phagalakpa oirasanu hainasu mapuda thongni ki hairi ningsingba yai Michael Konthojam state national amadi international thakta pangthokpa layekpa gi sangdamnaba kayada mako kayarak hana taraktuna lamdam sigi mingsat kaya purakhraba naha oiriba layekpa amane mahakna kumza 2007 gi paurabi bomb blast mayok nariba adusu Imphal da pangthokpa pista yumpham oiba painting competition ama yauraga halakpagi lambi da thokiba thokdokne mahaki ponsida ninghanaba leitana layekpa na mathodang oirakpagi mahai na ngasidi leipak asina sakhangnaraba layekpa ama oire Michael na ngasi Doren gi pangliba mateng khara asi layekpa amana layekpa amagi awabada saruk yaba adu utpani hainasu mahakna phongdorokle Michael na Doren gidamak laukiba thodang amadi utkriba humanity service adugidamakta social media ki khuthangda miyoi kayana Michael bu thagatpa phongdorokle positive oirakpa khudingmak makhatana test tawroidavane Manipurda COVID-19 testing tawbada chanagadaba kanglon sing nauna semdokpaga loinana RT-PCR Grenade CVNet RAT da test amuk tawbada positive oirabadi madu asengba result ni lawgani amade makhatana hanna test tawroidavani hairi Manipur lenga ke Director Health Services Dr. K Razona khuyekpi duna ngasi thokiba order amana hai kanagumba miyoi amana masagi anabadagi phagalaktuna COVID-19 facility dagi discharge tawraba COVID area dagi non COVID area da discharge tawba matamda amuk hanna COVID testing tawbugi mathau tadre layong uthoklaba miyoi ama RAT da negative oiba tarabadi mahak RT-PCR gi matengna amuk hanna test tawgadabani amadi madugi report laktringaida home isolation amadi layengi kanglon ngak na chatkadabani healthcare workers sing frontline workers singa naksinaruba layong uthokpa miyoi sing laihau tawba lokhuba khudaba kok sikpa khanau naba ningsa honba waba haksang sikpa mahau manam khangdaba haksang sokthaba diarrhea na chingba laboratory na positive ni khanglaba miyoi singa samnaruba layong uthoktaba miyoi sing numit mangani dagina tara faubugi manungda RAT na test tokthokadabani amadi masagi anaba leiba chahi humpu mangagi mathakta leiba ahal oiraba containment zone gi manungda leiba miyoi sing RAT gi matengna test tokthokadabani containment zone gi wangmada leiba positive ni khanglaba miyoi singa sokna samnaruba naknaruba COVID-19 layong uthoklaba miyoi sing amadi masagi chahi humpuga mangagi mathakta leiba masagi anaba leiba miyoi sing kanagumba positive oiba singa sokna samnaruba layong uthoktaba miyoi sing RAT na hana test tokthokpa yai makha tabada RT-PCR natraga Grenade natraga CVNet na test tawba yagani hairi layeng sangamada layeng balakpa layong uthoklaba miyoi sing layong uthoktaba ana layengi tangai fadaba leiba natraga hospital da tangai fadana layeng daba yadaba masagi immune sonba miyoi sing
ट्रांसप्लांट की अनाब लेबसिंग मतम कुइना मसादा अनाबा लोइनरबसिंग अमदी चही 35 की मथक्ता लेरबा अहलसिंग असी RT-PCR नत्रगा ग्रेनेड नत्रगा सिविनेट नत्रगा RAT ना टेस्टिंग तौगदबनी सर्जिकल नत्रगा नन सर्जिकल इन्वेसिव प्रोसीड्योर चथरिबा लायोंग उथोक्तबा अनाबा मियोइसिंग लायोंग उथोक्पा पोकपोदा ngaरिबा angangsing टेस्ट तौथोकदबनी मखल कयागी अनाबा लेबा मियोइसिंग की ओइनदि मखोइबु यंगलिबा डाक्टर असिगी अपामगी मतुंगिना टेस्ट तौगदबनी हॉस्पिटल दा लायंग लिबा अनाबसिंगी मतेंग पांगदबा मरी मता नत्रगा मियोइसिंग टेस्ट तौगदबनी हॉस्पिटल दा अंगांग उननबा पुखलकपा मिरोनबिसिंग टेस्ट तौदि हाइदुना अंगांग उनदना थंबा यारोय अदुम ओइनमक मखोइगी सैंपलसिंग टेस्ट तौननबा थागदबनी टेस्टिंग की फैसिलिटी लेते हाइदुना मिरोनबि नुपिसिंग रिफर तौरोइदबनी मखोइदगी सैंपलसिंग लौनबा थौरांग तौदुना सैंपल लौरबा मतुंगदा टेस्टिंग की दमक थागदबनी कनागुंबा पॉजिटिव ओइरबा ममा अमना मार्क सोइदना उप्पगा लोइनना नुमित 10 अंगांग पाइबा मतमदा खुद सा तोइना हामदोकलगा पाइबिगदबनी पोकपदा ngaरिबा अंगांगसिंगबु खोमलांग पिथक्पा मतमदा मचिन अदु निंगथिना चामथोकदबन मसिना अंगांगसिंगदा कोविड-19 संदोकपगी चांग हंथहनबदा मतेंग ओइगदौरिबनी हाइदि कनागुंबना टेस्ट तौबा पामलबदि महाकी अपामबगी मतुंगिना टेस्ट तौबा यागनै कनागुंबा लेबाक अमदगी अमदा नत्रगा इंडियागी मनुंगी स्टेटसिंगदा सत्कदबा मियोइसिंग RAT गी मतेंगना कोविड-19 टेस्ट तौगदबनी मसिदा नतना कनागुंबा मसा टेस्ट तौथोकपा पामलबा अमदि पुलिस नत्रगा जुडिशियल कस्टडी नत्रगा पुलिस की मथौदा हंजिनबगीदमक टेस्ट तौबा तंगाई फदबा लैबा मियोइसिंग RAT गी मतेंगना टेस्ट तौबा यागनै